Angang hatpa kuki narco terrorist sing ahak pasera pigadabani micham hatpa CRPF chera pigadabani haiba demanda ngarang nubidang moirang khomda miyamna khutta maira paiduna human chain semduna khongjang jingsin khre ya school apunba maira paibina sillaga changsin khiba khongjang aduda ya school ward number 14 gi tongan ba lekai da leiba maira paibi loop kaya na saruk yakhi human chain semduna changsin khiba khongjang aduda trong lawbi gi thogdo adubu yaning daba phongdukpagi play card kaya su sizinaki khongjang adu loiraba matung Trong Laubi Togdokta Lakidraba Angangi Mahomda Saruk Yakiba Singna Maira Katuna Ikai Kumna Utkibagaluna Ngahak Tumina Letuna Awa Fundoki Trong Laubi Tokiba Labaktiva Togdokta Lakidraba Pikliba Angangi Mahomda Maira Katuna Minute Anitumina Letuna Awa Fundokre Huikap Apunma Maira Paibi Amadi Huikap Ki Youth Singna Sinduna Trong Laubi Togdoku Yarinda Fundopagaluna Togdokuda Lakidraba Singi Mahomda Awa Fundopugi Thermatuda Angang Hatpa Yaninde Mihada Sida Senari Bamu Sing Atubu Matamda Faduna Cherak Piu Amadi Manipur Yapun Saktam Kaiba Yaro Hava Kolaukia Sudlauki Trong Laubi Awang Lekai da Khulai Paiba Kuki terrorist na Bong Kapsinduna Sahi Noriba Angang Ani Tamtina Hatkiba Thong Adu Yaning da Fundopagaluna Laikhidraba Angang Anigi Mahomda Maira Katuna Ikai Kumnaba Utpagi Thoram Singzamai Sayon Club Amasung Chingamakha Dagi Hairangoi Thong Fawda Leiba Maira Paibi Singna Puna Sinduna Sayon Chingamakha Maisnam Lekai da Leiba Sayon gi office Mamang da Pangthokre Thoram Adugi Manung Channa Laikhidraba Angang Anigi Mahomda Maira Katuna Minute Ani Tumina Leiduna Awaba Su Fundokibaga Loinana Isorgi Mahomda Laikhidraba Thawai Singna Ingna Chingna Leirunaba Thongniki Thoram Aduga Mari Lenana Sayon gi President Maisnam Budana Fundokibada Angang harpada chenaba kuki terrorist sing phaduna cherak pigadabani Manipur da tholiba thogdog asigi matangda lengakna nupa thokna thabak tawgadabani haiki mihat pa sida senariba miyosing adubu cherak piu thuna phabiduna cherak piu haiba suma koina haijabani aduga hoji India government ase koigi miyeng ase manadaba miyeng mo tawbu mali na one sided oiba mi nakalamata ko yeng miyeng se Khudak tu hai basi koi na hai ningi masih koi government di mana yang naba koi press media sih medium sih matungin apa agak sab. Haukiba April ki tang mapanda moirang esi manung channa leriba Kokta Gram Panchayat ki manung channa maitai amasung Muslim zati animak na puna khundaminariba wakta santhongda khana chenabaki thogdok amada Manipur ki miyam da kanglu masel ki marakta mi paiba pukna khibadu ngasi kanglu ani gi luchingba sing yauna moirang kendra ki MLA thongam santi ki office da SP Bisnupur amadi additional SP yauna punna phamina duna makhata na asigumba mi painingai oiba thabak thorom amada thoktanaba memorandum of understanding ama sign tawnaduna yasinaba purakre makhata na asigumba thokdo amuk hana thoktanaba mi phamaduna amata oina warep nakre amadi tungda MLA santina nakalani maki praja singa Wakta Santhong Bazarda punna phaminaduna matungda sigumba thogdo amuk hanna thoktanaba yasinnakiba adugi matangda miyamda pawdumki Wakta amasung Wakta Santhong ani marakta thoningdaba thogdo amuk thokiba adugumba wathok adugi matangda ngasi nakal ani magi oiba ko isindaw sing mayam phaminaraga kai kumnajariba koigi moirang ACG MLA mingoina panjarabada tongam santi gi yumda koi yanaba ma negotiation am poraktuna koi tum koiba ingna sikna tung ko ni leminana bagi matang na kay mi pamja do na kay kay ani gi marta yasana ba mapor prat sini bisida pa kre have to reski thongda tungse nakiba community ani gi marakta koi agreement amasu community ani gi leader sing gi marakta tawre gyan tanada ba khara dagi kwakta amadi kwakta sandongi chilinau singi marakta misunderstanding khara leibdagi lepak miyamna mi painaramba Community ani ki marakta khanna chainaba thokakadra haina mi painaram badonga sidi Kokta sandongi chilinau sing sandongi leaders sing amdi Kokta ki social leaders sing libamdi kendra sing honorable MLA mingoina panjarabra sidi thongam santi sing district ki SP additional SP STPO mayam yauna ngasi honorable MLA ki office ta phamin aduna thokriba thodok tu ki matangda community ani gyan taminare Lepak miyam da sarang naba gyantana daba mi painaba popiram badu akoi masel chapchana gyantana re karigumba mata motkhena ba leitre hanna gumna yamna tangdu leitaba ichilina oibagi mari duda punsi ingmina bagi understanding akoi masel leiminare Wakta amadi Wakta Santhonggi praja singi marakta thokiba thawdu adu khandaba watpa angang kharadagi thokiba thawdu ni maram maduna
madu thon baya ba thuduk nate haidana ngasi gipungpham simaktada honorable MLA Moirang AC gi Tamu Santi gi sanglen maktada district sigi SD additional SB onana SDPO yauna nakalani maki leader singapore na phamin na dunang ngasi lainaramba conflict adu yasenba porakle adu wafamdi ngasi thoi ba thawdu asi matungda amukan na thoktanaba gidamang nakalani mangna achouba daita mangasi lawiri base kaidana Manipur kundan minari ba kangup puding maki mamangda kokta amadi kokta sandungi le minari ba imai cha singse amukan na kana chaina ba yadre habo wafam ngasi gi agreement sina jumpham moirakanda akhata na sigumba thawdu ase thol lagum si